ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ 23 ꯅꯣꯔꯊ ꯑꯦꯑꯣꯁꯤꯗꯒꯤ ꯁꯣꯔꯦꯄꯥꯅ ꯐꯥꯒꯠꯇꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯤꯕ ꯑꯋꯥꯡ ꯑꯦꯑꯣꯁꯤꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ 23ꯔꯣꯝ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯁꯣꯁꯤꯌꯦꯂꯤꯁꯠ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯁꯣꯔꯦꯄꯥꯒꯤ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯇꯥꯛꯁ ꯐꯣꯔꯁꯅ ꯐꯥꯒꯠꯂꯕ ꯃꯇꯨꯡꯗ ꯋꯥꯔꯛ ꯋꯥꯇꯦꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯔꯦꯄꯥꯒꯤ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯇꯥꯛꯁ ꯐꯣꯔꯁꯅ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 23 ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯔꯦꯄꯥꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯃꯅ ꯍꯥꯏ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯏꯍꯧ ꯀꯌꯥ ꯍꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯅ ꯏꯃꯥꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯁꯤꯟꯅꯗꯅ ꯎꯁꯤꯟꯅꯗꯅ ꯂꯥꯛꯂꯤ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯍꯦꯟꯅ ꯄꯥꯛꯇꯛꯅꯅ ꯗ꯭ꯔꯒ ꯄꯤꯖꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯐꯤꯖꯤꯒꯤ ꯂꯟ ꯑꯣꯏꯖꯔꯤꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯁꯤꯡꯕꯨ ꯀꯜꯂꯨ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯁꯣꯔꯦꯄꯥꯅ ꯗ꯭ꯔꯒ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯗ꯭ꯔꯒ ꯊꯤꯡꯅꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 23 ꯑꯗꯨ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯗꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯕꯨ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯗ ꯃꯥꯔ 3 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯇ ꯑꯁꯥꯝ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯣꯛꯅꯕ ꯊꯧꯗꯣꯛꯇ ꯃꯥꯔ ꯃꯤꯂꯤꯇꯦꯟꯠ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯖꯣ ꯃꯥꯔꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯃꯥꯔ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯀꯨꯀꯤ ꯖꯣ ꯃꯥꯔꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜꯒꯤ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ ꯃꯣꯜꯕꯥꯏꯐꯩ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯒ ꯃꯤꯌꯥꯝꯅ ꯄꯤꯁ ꯒ꯭ꯔꯥꯎꯟ ꯃꯅꯥꯛꯇ ꯂꯩꯕ ꯋꯥꯜ ꯑꯣꯐ ꯔꯤꯃꯦꯝꯕ꯭ꯔꯦꯟꯁ ꯐꯥꯎꯕ ꯔꯦꯂꯤ ꯆꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯑꯁꯥꯝ ꯄꯨꯂꯤꯁꯀ ꯀꯥ ꯍꯦꯟꯕ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯅ ꯖꯁꯇꯤꯁ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯇꯨꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯄꯤꯅꯕ ꯇꯛꯁꯤꯜꯂꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯔꯦꯕꯤꯀꯥ ꯍꯧꯀꯤꯞꯅ ꯍꯥꯏ ꯃꯥꯔꯒꯤ ꯅꯍꯥ 3ꯕꯨ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯍꯥꯠꯈꯤꯕ ꯑꯁꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯄꯒ ꯂꯣꯏꯅꯅ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 3ꯇ ꯀꯁꯥꯔꯗ ꯃꯥꯔ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ 3 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟꯀꯥꯎꯟꯇꯔ ꯑꯦꯛꯁꯇ꯭ꯔꯥꯖꯨꯗꯤꯁꯤꯌꯦꯜ ꯀꯤꯂꯤꯡ ꯑꯣꯐ ꯗ 3 ꯀꯨꯀꯤ ꯌꯨꯠꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯇꯦꯡꯅꯧꯄꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯀꯨꯀꯤꯁꯤꯡꯕꯨ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯕꯒ ꯂꯣꯏꯅꯅ ꯃꯥꯁ ꯔꯦꯂꯤ ꯑꯃꯁꯨ ꯆꯠꯊꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ 3 ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯇꯝꯅꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯇꯦꯡꯅꯧꯄꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯃꯥꯔ ꯅꯍꯥ 3 ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯔꯦꯂꯤ ꯑꯃ ꯆꯠꯂꯕ ꯇꯨꯡꯗ ꯇꯦꯡꯅꯧꯄꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯤꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ IMꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯤꯔꯦ, 2 ꯁꯣꯛꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯏꯅꯕ ꯕꯣꯔꯗꯔ ꯄꯤꯂꯔ 32 ꯑꯃꯗꯤ 30ꯒ ꯅꯛꯅꯕ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯂꯩꯕ ꯅꯥꯝꯂꯤ ꯑꯃꯗꯤ ꯋꯥꯡꯂꯤ ꯑꯦꯔꯤꯌꯥꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗꯒꯤ NACM IMꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯤꯔꯦ, ꯀꯦꯗꯔ 2ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯑꯗꯨ KNNBꯒꯤ ꯃꯤꯑꯣꯏꯁꯤꯡꯅ IED ꯑꯃꯗꯤ ꯂꯦꯟꯗꯃꯥꯏꯟ ꯍꯥꯟꯅ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯂꯝꯂꯒ ꯄꯣꯈꯥꯏꯍꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ IMꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯁꯣꯛꯂꯕ ꯀꯦꯗꯔ 2 ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ BDFꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯂꯝ ꯊꯥꯡꯒꯠꯄꯤꯒꯅꯨ ꯑꯦꯁꯣꯁꯤꯌꯦꯁꯟ
ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ BDF ꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯈꯟꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯅ BDF ꯁꯤꯡꯕꯨ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯈꯨꯠꯁꯨꯃꯟ ꯑꯣꯅꯔꯝ ꯑꯃꯗꯤ ꯀꯥꯟꯅꯕꯁꯤꯡꯗꯤ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯄꯤꯗ꯭ꯔꯤ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ BDF ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯔꯦꯝ ꯔꯥꯃꯦꯁꯣꯔ ꯁꯤꯡꯍꯥꯅ ꯈꯣꯏꯌꯦꯛ ꯄꯤꯔꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 12ꯗ ꯐꯪꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯑꯗꯨꯅ BDF ꯁꯤꯡꯒꯤ ꯃꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯜꯂꯒ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯗꯤ ꯄꯣꯁꯇꯤꯡꯒꯤ ꯄꯣꯏꯟꯠ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯆꯠꯅꯍꯟꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ MRI/IRBꯅ ꯐꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯐꯪꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ BDF ꯋꯦꯜꯐꯤꯌꯔꯅꯁꯨ ꯁꯄꯣꯔꯠ ꯇꯧꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯐꯥꯊꯔꯒ ꯂꯩꯔꯤꯕ BDF ꯁꯤꯡ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤꯗꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄ꯭ꯔꯚꯥꯕꯇꯤ ꯀꯣꯂꯦꯖꯀꯤ ꯒꯚꯔꯅꯤꯡ ꯕꯣꯗꯤꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯑꯣꯖꯥ 8 ꯍꯥꯞꯆꯤꯜꯂꯝꯂꯦ ꯐꯦꯁꯣꯛ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕ ꯄ꯭ꯔꯚꯥꯕꯇꯤ ꯀꯣꯂꯦꯖꯇ ꯍꯧꯖꯤꯛ ꯒꯚꯔꯅꯤꯡ ꯕꯣꯗꯤ GB ꯒꯤ ꯊꯧ ꯄꯨꯔꯤꯕ ꯃꯤꯑꯣꯏ 5ꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ GB ꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ N ꯏꯕꯣꯇꯣꯟ ꯁꯤꯡꯍꯥꯅ ꯈꯨꯌꯦꯛ ꯄꯤꯔꯒ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯣꯖꯥ 8 ꯏꯅꯧ ꯅꯧꯅ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯐꯝꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯅ ꯑꯣꯖꯥ ꯂꯧꯔꯝꯕ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛꯅ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯐꯦꯁꯣꯛ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯖꯨꯀꯦꯁꯟ ꯑꯦꯟꯗ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯊꯧ ꯄꯨꯔꯤꯕ Y ꯁꯨꯃꯟꯇ ꯂꯨꯋꯥꯡꯅ ꯈꯨꯌꯦꯛ ꯄꯤꯔꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄ꯭ꯔꯚꯥꯕꯇꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯑꯃꯣꯠꯄꯁꯤꯡ ꯑꯁꯤ ꯐꯦꯁꯣꯛꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯗꯒꯤ ꯑꯣꯏꯔꯕꯁꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯒꯚꯔꯅꯤꯡ ꯕꯣꯗꯤꯅ ꯂꯣꯟꯅ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯆꯠꯊꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ GBꯅ ꯆꯠꯊꯔꯤꯕ ꯑꯃꯣꯠꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯏꯅꯧ ꯅꯧꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯂꯣꯖꯤ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯀꯦꯃꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯣꯁꯤꯑꯣꯂꯣꯖꯤ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯅꯧꯅ ꯍꯥꯡꯗꯣꯛꯂꯒ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯅ ꯊꯧ ꯄꯨꯒꯗꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯖꯥ 3 ꯊꯥ 6ꯀꯤ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯍꯜꯂꯕ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯀꯦꯃꯤꯁꯇ꯭ꯔꯤꯗ ꯑꯣꯖꯥ ꯅꯨꯄꯤ 3 ꯊꯥ 6ꯀꯤ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯍꯜꯂꯝꯂꯦ꯫ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯅ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯥꯌꯔ ꯇꯦꯛꯅꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟꯗꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯂꯧꯔꯝꯗꯕ GBꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯅꯤ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯊꯣꯡ ꯊꯣꯛꯇꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯔꯝꯕ ꯐꯦꯁꯣꯛꯅ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ GB ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ N ꯏꯉꯣꯇꯣꯟ ꯁꯤꯡꯍꯒꯤ ꯃꯆꯥꯅꯨꯄꯤ ꯌꯣꯒ ꯁꯥꯏꯟꯁꯇ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯤ ꯑꯃ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯖꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯅ ꯊꯥ 6 ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯑꯦꯗꯚꯥꯏꯖꯃꯦꯟꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯅ ꯑꯣꯖꯥ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯦꯁꯣꯛꯅ ꯊꯝꯂꯤꯕꯗꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯦꯗ ꯀꯣꯂꯦꯖꯁꯤꯡꯗ ꯒꯚꯔꯅꯤꯡ ꯕꯣꯗꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯑꯅꯧ ꯑꯅꯧꯕ ꯑꯣꯖꯥ ꯍꯥꯞꯆꯤꯜꯂꯒ ꯗꯣꯅꯦꯁꯟ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯐꯦꯁꯣꯛꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯕꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕꯗ ꯑꯋꯥꯕ ꯑꯣꯏꯕꯅꯤ ꯏꯕꯣꯝꯆꯥ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯇꯣꯡꯁꯤꯟꯗꯨꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯑꯋꯥꯕ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA KH ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯉꯥꯗꯥꯗ ꯂꯩꯕ MLA ꯑꯁꯤꯒꯤ ꯌꯨꯝ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯊꯝꯅꯥꯄꯣꯛꯄꯤ ꯑꯃꯗꯤ ꯁꯅꯥꯁꯥꯕꯤ ꯈꯨꯟꯖꯥ 1440ꯗ ꯆꯦꯡ ꯌꯣꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯈ ꯈ꯭ꯔꯤꯁꯇꯥꯟ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯌꯥꯎꯅ ꯃꯄꯥꯟ ꯂꯩꯕꯥꯛ ꯀꯌꯥꯅ ꯁꯧꯒꯠꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯈꯤꯕꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯈꯨꯠ ꯊꯥꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ ꯂꯥꯎꯔꯕꯁꯨ ꯏꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯥꯏꯅꯗ꯭ꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯂꯒ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ, ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯂꯩꯈꯤꯕꯁꯤꯡꯅ ꯇꯛꯊꯣꯛꯄ, NRC ꯆꯠꯅꯍꯟꯕ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯩꯔꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ MP ꯕꯤꯃꯣꯜꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯍꯟꯗꯛ ꯋꯥ ꯉꯥꯡꯂꯤꯕꯗꯤ ꯀꯔꯝꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯝꯕꯩꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫